Manipur Top Trending News na tungan-tungan ba reliable source sindagi lakot jaraga matam-matam di oiba maru oiba i-pausing patukuna kanghanjari. Ahanbada PUCL ge report adu cookie militant singna maitai da makata na attack tawba yanarwa uthorkibani. August 18 Delhi Maitai Coordinating Committee DMCC na New Delhi da laiba Press Club of India da pangthokiba pawgi mifam amada senior journalist amasung public sociologist su oiriba DMCC gi convener Dr. Shriram Roses amadi women rights activist Elizabeth na handak PUCL na lamdam sigi conflict asigi matang da puthorkiba nakal namagi oiba report adugi paukumpiraduna report adu cookie militant singna maitigi mathakta makata na attack chathaba yanaba sem saduna puthorkibani haina ongdokre. DMCC na hai PUCL gi nakal namagi oiba report adu withdraw tawduna miyamda lale haijagadabani report adu da maitai community bu conflict asi thokhankiba community oina uhaliba asi thawoina design tawduna irang makta hanba yanaba semakibani miyamna nisinggadabadi kumja 2023 gi May 3 da Bisnupur Sursampur Kangkopi amadi Tengnopol district ki mahum singda violence ki thabak thaong chathaduna khulkya mai thakiba adu cookie gi kulai paiba militant singani Infal dagi nate adubu PUCL gi report aduda numit adugi violence adu Infal Valley dagi haurkibani hairibasi Assam Rifles na hongdokpa wahum singdu yumpham oiduna aranba puari sagatnaba honabani Sursampurda controversial oiba gate ama mai thakiba adubu cookie kulai paiba singna maitai singi matakta violence ki thabak chathaba yanaba makoina mai thadukpani adubu report aduda gate asi maitai na mai thabani haina matik chaba evidence laitana hongdorkli irang asi Horpatigi maitegi khulsingda cookie na attack ya chatharpadana tumina laisilaga PUCL gi report aduda cookie bu sogatpagi mami tabagaluna maitai da attack chatharkiba wapum amata pandaba asi misang mikai naiba thoongni maramasina PUCL gi report asi atu matamda withdraw tawduna lale haijagadabani hairkli maka tarpada Amit Shahan asumna hongdorokli Assam gi mikhalda binocular sinarbasu Congress uwo fangloi National Democratic Alliance ki Assam da pangthokpa panchayat प्रतिनिधि सम्मेलनदा वांगांगबदा यूनियन होम मिनिस्टर अमित शाहना कांग्रेस को टारगेट तौरदुना असम की मिखलदा बाइनोकुलर सिनरबसु कांग्रेस अमत उबो फंगलोय मिखल खुरिमक्ता कांग्रेस ती तोरा तुदुना लेहौरगनी हाइना फोंदोखरे महांग मखा तारदुना बीजेपी लेंगांगना असम दा पांगथोक थबक थौरोंसिंग असिना स्टेट असिबु हिरम खुरिमक्ता इंडिया की मकोक थोंगबा स्टेट अमा ओइबा ngамहलकपनी हाइकी तेरक्सिदा असम दा कांग्रेस ना बीजेपी अमसुंग इलेक्शन कमीशन ना चथरिबा बोर्ड हुरानबगी थोंग असि लेपाक सरा Salagani Haikre, Amaromdana, Trump ki Tariff na Myanmargi Samsonite Bag Factory Matau Lepre Hari, Myanmargi Konung Yangonda Laiba, Travel Bag Amasung, Firol Singh Saba Atoba Factory Ama Oriba, Samsonite Bag Factory Matau Lepre Hari. US na Myanmargi Potok Singi Matakta Chada, Nifu Tariff Tamkiba Adu Tasigi, Amadagi Chanaba Hokibadagi, Yangonda Laiba, Samsonite Amasung, Kalawe Golf Matam Chupagi Oina Matau Lepkibani, China Gi Singna, Salaiba Samsonite amasung Kalawe Golf ta miyoi chani ro mathau tawduna hingnabagi lambi ama oirapani US na Myanmar gi potok singi mathakta chada nifu tarif thamjinkiba asina thabak suriba sinmi singda chaungna cheitheng pi betanatana leipa asigi similon da su chaungna singnaba ama ohle US na tarif chada nifu thamjinkibadagi factory sing asi mathau lekhibani haina simmi singa pen dabagi wakat social media da fongdok pagaloina factory asi lekhibada simmi singda compensation oina tha amagi tolopi krabasu sinmising asigi thabak mangba sina hena nungaitaba ama pokhale Myanmar gi firol saba industry da sinmi lakh nipan rom thabak su bagaloina miyam asigi hingnabagi lambi ama oiduna lakibani sinmising asigi hingbagi lambi mangsilakpa sina civil war mayak naduna laiba lepa asida hanadagi hauna wan hingliba miyam da achauba chaitheng ama piri Myanmar gi damaktadi US asi khwaidagi maru oiba kaithel ama oibagaloina lepa asida saba bag khungub amasung firol sing US da Hadukuna lepa asigi similon pagat hanbada chauna mating pangun lakibani hairi amaromdana Japan lengang na drone sabada ahenba sentang pinaba thawang tawkhe malengi oina tangdu laita daba amasung ungkhatnabagi chang wangkhalakna maram oiraduna Japan lengang na su ngakselgi polamsing semgatpada chauna khumang chawsinaba thawang tawba hokre lepa asigi ngakselgi lamda hena kudong chawa pinanabagi pandamda anubu makalgi drone sing sinabagi damak lepa asigi ngakselgi subject hengat hankre hairi Japan gi GDP chada ani hengatuna atopa lepak singna landarakpa matamda ngakthoknabagi pandamda makogi defense budget asi hengatkibani Japan gi defense ministry gi anoba budget asi lakatoriba sinba chahidagi chanaba hogani amasung makogi senfam asi million yen 8.8 oigani hairi Japan malem gi lepak singi manungda similon phabada khwaidagi marisuba thakta leibagaloina mamangda ngak selgi oina million
yen 8.7 kaithokuna lakibani malemgi anisuba langi matamda Nagasaki amasung Hiroshima da US na atom bomb thadaduna laipa asida chauna misi mina tokhan kramatung Japan na ngaksel gi kuchuklai sing sabada thawai yauduna lakibani malemgi orakliba film amasung amaga amagi unkhatnaba mayam asina maram oiraduna tangai fadana ngaksel gi thabak thorom sing paikhatnabagi pandamda Japan anagu makhalgi kuchuklai sing sanabagi thorang ngasi lafalakibani hairi Russia na kumja 2002 da Ukraine da landakiba matam adudagi drone gi matik mayai khangnal pagalonina anuba matam gi lalongda drone gi kanaba sing amasung mathok sing ngalakli Japan lengang na makogi samudra gi saruk sing da ngaksel gi thabak sing kumang yangna changsinba amasung singnar pakudima maiti ba pinabagi pandamda drone sing da asyanba miyeng thamduna lakli video si pawdamda soi khilang kiba yawa sunga pigani channel si bunuk sibiduna share amadi subscribe to bibi damo haingai tan thara pa khundok sari amadi makhatana myam gi seba tawba ngamba ojege